Nagaland gi monda Assam Rifles na innocent ke gilal hoba ama hatkre ama fare kusuklai kya ama fakale PIB Defense Wing Kohima de gi fangba paw ama gi matung ina haukiba ahingda innocent ke gi kajar khara Nagaland gi mon district ke sangsa khunda mi fa na ba amadi namduna sel khaina ba thabak tawna ba chatok sin tawduna leri habagi intelligence ki akak na ba paw chathaki hare ti humba chathari ngai da Nagalal hoba sing aduna nongmai kapsilaktuna attack torake maduda AR gi troops singna handuna kapada Nagalal hoba masi ki aduga atopa mana khudum chanduna fakhi hare laikhidraba amadi faraba Nagalal hoba adudagi khutsukhulai camera fagat pangam ke fagalaba khutsukhulai sing adudi automatic rifle ama automatic pistol ama hand grenade ani wireless radio set magazine sing amadi nongmai maruk kya amani haina paw asna makhatari Haukiba February 18 Imphal West District ki mafam amatagi huran kiba Toyota Fortuner ama Imphal West District Police na Mars anida phagat bangam kibagal lunina gari huran bada chaina bani haiba mioi ahum ngarang farba mioi ahum adudi Imphal West ki yumnam angau sana cheng chahi kun taruk maibam sana jawba sing chahi kun taruk amade Imphal West ki irom jam sing chahi kun ni thoi ni haina police ki fangba paw aman haire amaram dangarang Manipur police na Assam gi Ulubari dagi ni haiba mioi ama ganja kg tarama thoi henbaga konana farba mioi adudi anup kamakar chahi kun thra apopale khidraba kala kamakar kawe masiga mari lenana case ama register tawkhra hare haukiba March anida nongdam tangkhul dagi case sarunau chayang khai manga rom suraba mioi ama mahaki four wheeler ka konana Imphal East gi mioi kharana faraga pukre haiba paw phongbadagi Manipur police na search operation sa thaduna Pakiba mioi adu asoi angam yaudana mahaki gari aduga konana napet palidagi kanba ngam hore thodok aduga mari lenna khurai ningthaubung lekai dagi jahi ni furam suraba Lukram Bikram Singh alias Kuthan Kauba mioi ama fare hare police control room dagi thador patrol aman hai Maharashtra gi Nagpur da sanariba All India Police Volleyball Cluster Championship 2024 da Manipur Police ki tongan ba post leiba personal singna Saru Gyaraduna sepak takraw masana da gold medal ahom silver medal ahom women handball da bronze medal ama table tennis da gold medal ahom silver medal mari amadi bronze medal mga puna medal ni fumapan lawrak lahari